Ngasi July gi tarik 13 ing kumza lising ani kuntaruk numidasi koigi Missionary Janet Saji Mathew Foundation hariba sum organization sigi mangarak suba foundation day ni numidasi ga mari lenana koigi Kanglepak News Tengbang Loop na lamsing biraga hariba foundation sigi member singa aduga KNTL gi member singa loinana blood center JNIMS ta voluntary blood donation camp ama pangthokhre hariba camp sida hariba organization ani sidagi member sing na lakpiduna blood pibiri ngasai yu phung tara adai dagi ni khoina hojabase hojphauda lakpiri ba voluntary donor sing na pibiri ba isina kanagumba akogi blood transfusion yamna darkar leiraba aduga imung manungi oinadi singbinaba mi matik chana leitaba adugumba natraga khudaki oiba yamna hekapa accident kumba trauma kumba ga mari lenana blood transfusion darkar leiba singdugi punchikan bada chogo mateng oigadoribani mayamna pibiriba i singa si akoina akoigi lab ta component semda sagani aduga packed red blood cell platelet adagi plasma ahum ji thokna donation amamamna mi ahum gi punchikan bagi adugumba khudong sabadu phangadoribani hariba numit asinda foundation day siga mari lena organization singa sibu blood center gi maikai dagi nungai ba phongdok sari loinana blood donate tawbiram bagi damakta miyam gi mohut chinjaraga thagat pasu phongdok sari